ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩ IDPꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯄꯣꯏꯟꯠ 10 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯜꯂꯨꯔꯕ ꯃꯇꯨꯡ ꯉꯁꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯕꯤ ꯅꯥꯎꯔꯦꯝ ꯑꯣꯡꯕꯤ ꯔꯣꯖꯤꯇꯥ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯂꯩꯉꯥꯛꯄ ꯂꯝꯗꯝ ꯑꯗꯨ ꯑꯃꯨꯛ ꯑꯣꯏꯔꯛꯈꯤꯒꯅꯤ ꯍꯥꯏꯅ ꯕꯤꯁꯣꯔꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯥꯟꯖꯦꯟꯅꯔꯛꯂꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥꯁꯤꯡꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯈꯨꯟꯖꯥ ꯑꯃ ꯇꯝꯊꯤꯅ ꯐꯨꯔꯝꯕꯗꯒꯤ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯁꯣꯂꯨꯁꯟ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯩꯇꯩꯁꯤꯡꯅ ꯆꯤꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯔꯣꯏ एन बिरेन की खंजलनी हाइबो ऑडियो क्लिप की फोरेंसिक इन्वेस्टिगेशन लोइसिनख्रे मदुगी रिपोर्ट एस दा लानखट्ख्रे मैतै सिंह सिविलाइजेशन का सागोनरीब मफम सिंह चंगबदा अथिंग पिरकपा अमदी सलाइतरे की फिरालदा उसित थवैदबगी थवोंग तराइने लौदे हाइना फोक्सना फोंदोरखली मार्क हाउकिब अमुक हना जुडिशियल रिमांड पीख्रे लांजेनदुना लैरिबा मैतै IDP सिंह महुत सिंदुना इंडिया लेंगा की लुचिंगबा सिंगदा पॉइंट 10 यावबा मेमोरेंडम पिसिलुरबा मतुंग ngasi इम्फालदा थुंगलरबी नाउरेम ओंबी रोजिता मियामना तरामना ओख्रे हौजिक स्टेट असि तंपाकी मफम सिंह हांगलिबा रिलीफ कैंप सिंह चंगजफम लौदुना लैरिबा मैतै इंटरनल डिस्प्लेस्ड पर्सन्स IDP सिंह की ओइबा चौखत थरांगी तोंगान तोंगानबा पॉइंट 10 यावबा मेमोरेंडम अमा इंडिया की प्रेसिडेंट अमदी प्राइम मिनिस्टर डिफेंस मिनिस्टर फाइनेंस मिनिस्टर ह्यूमन राइट्स मिनिस्टर द पिसिलुबा चटलुबी चुरचानपुर खुंगु जांबा लेकाइदगी हौजिकना फुबाला रिलीफ कैंप त लैरिबी नाउरेम ओंबी रोजिता लैमा ngasi उरिपोक नुपी अपुनबा लोक उनाल अमदी तोंगान तोंगानबा रिलीफ कैंप त लैरिबा IDP सिंहना रोजिता बुतरामना ओख्रे Mental trauma counseling dedicated for IDPs, quality education facility for IDPs, land protection of Meitei IDPs, employment and job initiative for IDP, right to information RTI for IDPs, voter registration and political representation for IDPs haiba, point sing yauba IDPs singa semja sajariba potlam sing yonaba, marketplace, Mahiroi amadi naha singi oiba competitive exam amadi students allowance for IDPs masikhak natana अतई डिमांड सिंह पुन्ना तोंगान तोंगानबा पॉइंट 10 यावबा मेमोरेंडम पिसिनबा चटलुबी रोजिताना हाइखिबदा 20 पॉइंट्स ऑफ अपील डिमांड यावबा मेमोरेंडम अदु इंडिया लेंगा के लुचिंगबा सिंगदा पिसिलुरबा मतुंग नेशनल लीगल सर्विसेज अथॉरिटी की मेंबर सेक्रेटरी गा उन्ननबगी अपॉइंटमेंट फंगदुना उन्नरुबा मतमदा मेमोरेंडम अदुदा यावरिबा पॉइंट सिंग अदु IDPs सिंगी ओइना मरुओइबा पॉइंट सिंग यामना यावरी मरम अदुना सुप्रीम कोर्ट की जस्टिस का तनादुना इंप्लीमेंट तौबा याबा तौनबा होटनगनी हाइना थाजबा पिरकले हाइखि महाकना मखा तारादुना हाई महाकना चटलुरिबा खोंगचेत असि कनागुंबा लुप अमगी मिंगदा चटलुबा नते महाकना चुरचानपुरदगी लाकपो ओइरबसु ngasi lamdam asida thokliba irang asina tampaki mafam singda lanjenaduna relief camp singda leiriba IDPs khudingmaki saruk yauri maram asina haiba memorandum aduda yauriba point sing adubu implement taunaba hotnabada miyam amadi IDPs khudingmakna mateng pangbiu haiba wafam sing phongdokhi ningsing bayai naurem ongbi rosita devi mahaki mapuroibana churchanpurda hangba लाइसेंस गन शॉप मे अहुमगी इरांगदा कुकी सिंगना लुट तौखिबनी अमदी इरांग अदुदा मखा तारकपदा मखोइगी युम्बुना बॉम्ब सिजिनदुना थुगाइखिबनी लमदम असिदा तंगदु लैताबा हंजिलक्लबा मतमदा मियामगी मिहुतना लेंगाकपा लमदम अदु अमुक ओइरखिगनी हाइना थोंगजु असेंबली कंस्टिट्युएंसी की MLA थोंगाम बिस्वजितना फोंदोख्रे वाफम असिंग असि DM यूनिवर्सिटी कैंपस ता पांगथोखिबा थौरम अमा सरुक याबा लाखिबदा MLA बिस्वजितना पाउमिसिंगदा फोंदोखिबनी लंदम असिदा हौजिक ओइरिबा फिबम असिगी मतंगदा पाउमिसिंग हंगबा वहांगी पाउखुमदा महाकना मखा तारादुना हाई अफबा लेंगाक हाइबसी मियामगी मिहुतना लेंगाकपा अदुबुनी स्टेट असिदा प्रेसिडेंट रूल करीदगी लाखिबनु हाइबसी मियामने हेना खंगनरबा वाफम मरम अदुना मियामगी मिहुतना लेंगाकपा मतम अदु मियाम पुन्ना गाइमिनसी लंदम असि महौसागी फिबमदा हंजिलकनबा मियाम पुन्ना होटनमिनसी लंदम असि तंगदु लैताबा हंजिलकलबा मतमदा मियामगी मिहुतना लेंगाकपा लेंगाक अमा सोइदना लेरखिगनी हाइबगी अचेतपा थाजबा लै हाइनबा लै अइना तौबना अइना फंगबा माना तौबना माना फंगबा हाइबसी कक्पा यारोइदबा अमनी अफबा तौरगदी अफबा फंगनी महाकी अफबा ओइरकनी हाइबसिदा अचेतपा थाजबा लै हाइखि लांजेनरक्लबा म्यांमार मचासिंगना टेंगनौपल डिस्ट्रिक्टगी खुंजा अमा तमथिना फुरंबदगी लाइकनखरे म्यांमारदा थोकलिबा इरांगना मरम ओइरगा लांजेनरक्तुना टेंगनौपल डिस्ट्रिक्टता चंगजफम लौदुना लैरिबा म्यांमार मचासिंगना एन सतांग खुलगी खुंजा अमा तमथिना फुरंबदगी हॉस्पिटलदा पुखतुना लाइकनखरे प्रेसता फंगबा पाव अमगी मतुंग इना लाइबक थिबा थौदोक अदुदा सोकलबा मियोय अदुदी दी मोदासन मरिंग चही कुंट्रा अपोकपा दी कोदुन मरिंग कवी महाक रियोराम एरिया की मनाक नकना लेबा असम राइफल्स की पोस्ट अमदा पुखतुना असम राइफल्स की डॉक्टर सिंगना लाइकनखिबनी थौदोक अदुदा महाकी पिसुमदगी चुबा फावबगी सरुक्ता तमथिना सोकपदगी मफम निपान लोम थोकना फोटखि हाइरी थौदोक अदुदा चेनरीबा म्यांमार मचासिंग अदु मसागी मरमदमदगी लांजेनरकपदगी टेंगनौपल डिस्ट्रिक्ट एडमिनिस्ट्रेशनना बायोमेट्रिक यावना मथौ ताबा खुदिंगमक लौरबा मतुंगदा इंडो म्यांमार बॉर्डर पिलर नंबर 42 लेबा एन सतांग मरिंग खुलगी मिहुत सिंग अमसुंग CSO सिंगा वारी सानरका चंगजफम पीदुना लेहलखिबनी
Ngarang nungthil pung 3 tabada en Satangkhulda Water Festival pangthoklingaida Myanmar machasing adu ningai sangdanarakibani hairi. Maduda di Modasin Maringna khamdokpa changlubada mahakpu tamthina furakhibani. Thodok adugi matangda Real Drum Area Marine Organization Ramogi President Prakash Maringna hai lamdam asida changjafam loduna leiriba Myanmar machasing asina mafam asigi miyamda onsinduna khut thaba haurakpa haibasi afaba khudam amanate. Lamdam asin lo chatpa leibak ama oirabasu mari leinabasingna makhoibu logi manungda ningthina ngak senduna thamdabana makhoina maning tawrakpani. Ngasidagi chayol amagi manungda Satangkhulda thamliba Myanmar machasing asi lawthokhigadabani hainasu mahakna makhatana phungdorakhi. Solution puraktriba fauba maitei singna chingda lai khurumba yaroi. Tengnoupal district ta leiriba Kuki singi CSO sing Kuki Women's Union amadi Human Rights ki President Chongloi Mate, Kuki Inpi Tengnoupal ki President Khoigin Manguite, Kuki Students Organization ki President Thangwei Lungdim na khut ikpiduna Tengnoupal ki DC da pisan khiba cherol amada hairibati Maitei community singna Kuki Zo community singbu khudum chanduna leiriba chingda buffer zone landuna lai khurumba ki thabak tawgadawri haiba khangli. Hiram asida DC Tengnoupal na meeting changbiu. Ngarang DC Tengnoupal da pisan kiba wakachero asida hairibadi Maitei community na buffer zone lalaga chingi lamda lai gi thorom pangthokpa yaroi. Kuki Zo singna yade namduna chingda changlaklabadi madugi afafata pumnamak masa masagini. Haukiba February 10 dagi President rule thamkraba matungda ing tappa leiriba asida chingda changlaklabadi amuk khudongthiba tholakpa yai. Political solution puraktriba fauba buffer zone landsindanaba authority na sinbiu hairi. Cherol asi Tengnoupal gi area da leiriba 12 suba Assam Rifles amasung 3 suba Assam Rifles asu copy amamam pikhi. En Biren gi khonjal ni haibo audio clip ki forensic investigation loishinkhre. Madugi report SC da lankhatlagani. Manipur da thokliba irang asiga mari leinana hanagi Chief Minister Nongthoma Biren gi khonjal ni haiba audio clip ama paktakna sandorakiba adugi forensic investigation loishinkibaga loinana center na athubada madugi report ama Supreme Court ta lankhatlagani hai. The wiki report amana high report ado Forensic Science Laboratory CFSM na sil tawraga Supreme Court lankhat na basem saba loikhre hairi. Kuki Organization for Human Rights Act kohor na Supreme Court ta thangalaki ba plea asigi hearing da Center amasung State Lengaki Council sing na thamlakpa wafam sing munna taraba matungda Chief Justice of India Sanjeev Kumar gi bench aduna hearing adu Megi 5 dagi hauraga chayol da chathanaba khangankhre. CFSL gi report adu Solicitor General Tushar Mehta na fine tawrakadabani adum oinamak mahak hauzik leitabana maram oiraga hearing gi matam khara sangdokpiu haina appeal tawrakibani. Case asida kohor gi maikaidagi lepliba Advocate Prasan Vusan na court ta SIT ama semlaga thigat hanbinaba taksankibasu leikrabani. Mahang na phongdokkibagi matung inna audio clip leak oirakpagi case asi yamnamak hakjinna lawfam thoi. Truth lab amagi matung inna audio clip atuda yawiba khonjal adu Nongthomam Biren gi khonjal oiramba yai haibasi chada mawdra humdoi gi changda chumle haina confirm tawrakiba leikrabani. CFSL gi report tagi di Truth lab gi report na reliable oiba heli haina su mahak na phongdokiba leikrabani. Maitei singi civilization ga sagon nariba mafam sing changbada athingba pirakpa amadi salai taret ki firalda usit thawoidabagi thawong taraina lawdi haina Fox na phongdorakli. Maitei singi civilization amadi lining laishon ga anakpa mari leinariba Kabul Laifamlen amadi Thangjing Laifam na chingma mafam sing changbada Kuki furup ki miyoi sing amadi Kuki gi tongan bo organization sing nasu serol thoktuna athingba pirakpagi thawong asi yamna laibak thibani haina Federation of Civil Society Organization Fox Manipur gi Information and Public Relations Secretary Naris Mangang na khut ikpiduna thadorakpa Jerol amana hairi. Jerol asina makhata na hairibadi asigumba lining laison ga mari leinaba thabak singda athingba pirakliba sing asi taraina loba chumloi. Thawong asi sanamahi lining chatpasingda atamnana singnaba thawong amani haina loop asina lawi. Asigumba furup amagi lining laisonda atamnana singnarakliba singi mathakta Manipur gi governor na kari action lawkhatkadagi haibasi miyamna khanganba mathau tai. Maitei singi civilization ga tana thanaba yadraba mafam singda maning tamna changma yahandaba haibasi secular chatpa lebak asigi freedom of religion da chawna singnabani haina lawi. Nakal amaromda social media platform ama oiriba Facebook ta Kuki militant singna Maitei singi salai taret ki firalda khongna kaulina sanabagi video ama thagalagliba du Maitei singda usit thawoidabaga loinana khurang khoisaunaba pokhanaba thawoina tawba thawong amani haina lawroidabagi maram leite. Asigumba khatnaba hoba manba thawong chathariba singi mathakta chapchaba action lawkhatpham thoi. Loinana state asida deploy tawriba defense sing sizinaduna amadi matik chaba security piduna ayat apan yauduna lining laison gi thoram sing mapung phana pangthok hannaba hotnagadabani hairi. Mark Haukip amuk hana judicial remand pikre.
India ki mayokta lal hobagi maralda kuki lal holup amagi luchingmani haiba Mark Thangmang Haukip Special Judge NIA Imphal West na bail da thadokhinaba khangan kraba matung atopa case amaga mari leinana Imphal Police na nauna fakhre. Loinana police na fakraba miyoy asigi mathakta FIR number 205 IPS panduna ngarang Judicial Magistrate First Class Imphal West ta puthoklaba matung judicial custody oina kaisum sangda thajinkre. Panba yabadi Churchanpur gi High School wing Molnomdagi Mark Thangmang Haukip hariba miyoy asi Government of People's Democratic Republic of Kukilan PDRK kauba lalhaulup ama semduna Manipur amasung India gi mayokta lalhauba amasung furup masal gi